Manipur Forest Department ki Chief Conservator oina puriba Wangoi Longjam Leikai dagi Longjam Joykumar ki Yumda houkhiba tang kun mari da bom thamjilamba adubu Yaningdaba Phongdoktuna ngasi Wangoigi meeyam na Wakat Meepham Chathakhre Wangoi Bazar ki Community Hall da pangthokkiba Wakat Meepham adudan saruk yakibi Wangoi apunba maira paibi ki Secretary Sagolsem Asana hai Longjam Joykumar gi nupi ase cancer patient ama oiduna hauzik chemotherapy chatharibane asigumba fibam amada Joykumar gi Yumda bom thamjilamba haibase tasengna laibak thibane pena daba kaya leirabaso phaminaduna wari watai saraga loisina bokonabiyo asigumba thawong asig Wangoi khaknatana atopa mafam singdasu makhatana thogan biganu haina man makhatana phongdokhe Wakat Meepham aduda mitam meeyam bom nongmai ki victim ohenba yaroi meeyam marakta bom thamjinbagi thawong matung tawbiganu amade yumnokta bom thamba yaningde haina thaba placard kayasu sizinakhe Haminaraga pafum loi thokma ngakani madu nataduna ahal laman angamdagi hauraga chahi mari phumaudra suraba ahal leiraba imung aduda adumana bom thumramba do yamna nungaitade adugi mathokta chief conservator gi imungi mahaki masamaki nupi ase cancer gi patient amani huji chemotherapy sathaduna leiribani masihumba yamna stressful oiraba magi life sida masihumba mathong khangawdana karamba no karomdagi no khawdana tawrapase masigi mahutta wari watai sanaraga phajana tawbana phani haina khali